ꯌꯥꯝꯅ ꯃꯝꯂꯕ ꯃꯣꯡꯁꯣꯡ ꯑꯃꯗꯅꯤ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕꯤ ꯆꯅꯨ ꯑꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯥꯍꯩꯗꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯣꯠꯂꯔꯕꯗ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯅꯈꯣꯏ ꯂꯥꯞꯅ ꯊꯣꯛꯈ꯭ꯔꯣ, ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯤꯔꯛꯂꯒꯅꯣ!" ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯕ ꯃꯈꯩꯁꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯪꯅ ꯃꯉꯥꯜ ꯑꯃꯈꯛ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯅꯨꯅ ꯉꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯑꯣꯡ ꯁꯕꯥꯟ ꯐꯖꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯂꯒ, "ꯁꯛꯍꯦꯟꯕꯤ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯀꯅꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ." ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯆꯅꯨ ꯍꯔꯥꯎꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯤꯡꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯁꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯁꯦꯡꯂꯕ꯭ꯔꯥ?" ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯑꯔꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, "ꯁꯦꯡꯂꯕꯅꯤ, ꯑꯩꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯋꯥ ꯉꯥꯡꯗꯦ." ꯆꯅꯨ ꯍꯔꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯅꯨꯅ ꯑꯗꯨꯝꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯕꯨꯛ ꯑꯗꯨ ꯉꯁꯥꯏ ꯃꯈꯩ ꯑꯕꯨ ꯀꯥꯗꯨꯅ ꯂꯩꯔꯝꯕꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯣꯏꯕꯗꯒꯤ ꯅꯨꯡꯁꯤꯠ ꯆꯠꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨꯁꯨ ꯈꯔ ꯍꯧꯕꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯀꯌꯥꯝ ꯍꯧꯕꯒꯦ ꯍꯥꯏꯕꯕꯨ ꯑꯗꯨꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯃꯐꯝ ꯁꯂꯥꯏ ꯈꯪꯗꯅ ꯄꯥꯏꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯆꯅꯨ ꯏꯀꯥꯏꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯖꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯂꯒ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯩꯕꯨ ꯈꯟꯕ? ꯅꯪꯗꯤ ꯑꯕꯨ ꯀꯥꯕꯤ, ꯅꯨꯡꯁꯤꯠ ꯆꯠꯄꯤ ꯂꯩꯁꯥꯕꯤꯅꯤ." ꯋꯥꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯅꯨꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯃꯣꯏ ꯀꯥꯏꯅ ꯆꯅꯨꯁꯨ ꯀꯞꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯆꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯆꯅꯨꯒꯤ ꯃꯃꯥ ꯁꯖꯤꯛꯁꯨ ꯈꯪꯂꯗꯨꯅ, "ꯑꯥꯏ ꯕꯦꯝꯃꯥ, ꯀꯔꯤ ꯇꯧꯔꯦ? ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯤꯕꯗꯤ? ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯪ ꯐꯠꯇꯕ ꯑꯃꯨꯛ ꯃꯪꯂꯕ꯭ꯔꯣ?" ꯆꯅꯨ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯊꯕꯥꯛꯀꯤ ꯃꯤꯍꯨꯜ ꯑꯗꯨꯕꯨ ꯄꯥꯏꯁꯤꯟꯖꯔꯒ, "ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯃꯪ ꯑꯣꯏꯔꯦꯀꯣ? ꯑꯁ, ꯑꯩꯉꯣꯟꯗꯗꯤ ꯇꯁꯦꯡꯅ ꯏꯁꯥꯗ ꯐꯥꯎꯕꯒꯨꯝꯅ ꯇꯧꯏ." "ꯅꯠꯇꯦ, ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯃꯪꯂꯥꯟꯗ ꯈꯪꯂꯤꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯌꯥꯝꯅ ꯑꯀꯤꯕ ꯃꯪꯅꯣ ꯍꯥꯏꯕ?" ꯆꯅꯨ ꯃꯥꯒꯤ ꯃꯃꯪ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, "ꯏꯃꯥ, ꯑꯁ ꯅꯍꯥ ꯃꯈꯩꯒ ꯃꯥꯟꯅꯗꯦ. ꯉꯁꯤꯒꯤ ꯃꯪꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ. ꯇꯥꯔꯗꯤ ꯅꯣꯛꯄꯗ ꯁꯤꯗꯣꯏ ꯄꯣꯠꯅꯤ." ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯃꯃꯪꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯗ ꯆꯤꯊꯗꯅ ꯁꯖꯤꯛꯇ ꯂꯤꯔꯝꯃꯤ꯫ ꯁꯖꯤꯛꯁꯨ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, "ꯑꯩꯃꯥ, ꯀꯔꯤ ꯃꯪꯅꯤꯒꯦ ꯑꯗꯨꯗꯤ? ꯏꯃꯥꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕꯅꯤꯅꯦ ꯇꯥꯕ. ꯐꯔꯦ ꯐꯔꯦ, ꯍꯧꯒꯠꯂꯣ, ꯄꯨꯡꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ. ꯅꯪꯁꯨꯅꯦ ꯅꯇꯥ ꯂꯩꯅꯥ ꯈꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ?" ꯆꯅꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯒ, "ꯍꯣꯏꯅꯦ, ꯉꯔꯥꯡ ꯂꯩꯅꯥ ꯑꯩꯈꯣꯏ ꯑꯅꯤ ꯎꯃꯪꯗ ꯆꯦꯡꯒꯨꯝ ꯊꯤꯕ ꯆꯠꯁꯦꯅ ꯍꯥꯏꯅꯈꯤꯕꯅꯤꯀꯣ." ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯨꯗꯛ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯆꯤꯟꯈꯥ ꯇꯦꯡꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ "ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯉꯥꯎ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯄꯣꯠꯅꯤ." ꯆꯅꯨꯗꯨ ꯁꯖꯤꯛ ꯑꯃꯗꯤ ꯏꯕꯣꯆꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯏꯅꯥꯛ ꯀꯩꯔꯥꯛꯁꯨ ꯈꯨꯜꯂꯤ. ꯑꯗꯨꯕꯨ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯏꯃꯨꯡꯅꯤ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯕꯨꯛ ꯐꯕꯒꯤꯗꯃꯛꯇ ꯃꯃꯤꯡꯁꯨ ꯆꯠꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯃꯁꯛ ꯃꯇꯧ ꯁꯑꯣꯡ ꯁꯕꯥꯟꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯆꯅꯨ ꯆꯤꯟꯈꯥ ꯑꯃꯗꯤ ꯃꯁꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯐꯤꯖꯣꯜ ꯑꯍꯟꯕ ꯁꯦꯠꯆꯤꯜꯂꯗꯨꯅ ꯑꯣꯏ ꯊꯪꯕꯗ ꯐꯖꯔꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯅꯥꯆꯣꯝꯂꯩ ꯑꯃ ꯆꯤꯜꯂꯗꯨꯅ ꯆꯝꯇꯛꯅ ꯀꯦꯔꯒ ꯆꯠꯀꯗꯕꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯖꯤꯛꯅ ꯍꯥꯏ, "ꯍꯩ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ." ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯆꯥ ꯑꯊꯛ ꯈꯔ ꯌꯣꯝꯗꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ "ꯁꯦ, ꯅꯇꯥ ꯂꯩꯅꯥꯗꯣ ꯑꯩꯅ ꯁꯦꯝꯕ ꯍꯂꯨꯋꯥꯗꯣ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯕꯅꯤ. ꯍꯣꯔꯦꯟꯅꯦ ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯃꯤꯟꯅꯧ." "ꯂꯩꯅꯥꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ? ꯃꯆꯥ ꯑꯩꯉꯣꯟꯗꯒꯤ ꯐꯥꯎꯕ ꯍꯦꯜꯂꯤ. ꯈꯪꯒꯅꯦꯕ, ꯑꯩꯅ ꯂꯝꯕꯤꯗꯒꯤ ꯆꯠꯅ ꯆꯥꯕ ꯂꯣꯏꯅ ꯍꯧꯒꯦꯕ." ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯖꯤꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯍꯩ, ꯐꯖꯅ ꯌꯦꯡꯉꯒ ꯆꯠꯂꯨꯀꯣ. ꯅꯃꯤꯠ ꯊꯛꯄꯗꯣ ꯇꯧꯒꯅꯨ, ꯑꯃꯨꯛ ꯇꯨꯁꯤꯟꯒꯅꯤꯀꯣ ꯅꯪ." ꯏꯕꯣꯆꯧꯕ ꯌꯦꯅꯈꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯏꯟꯁꯥꯡ ꯈꯔ ꯊꯥꯔꯨꯔꯒ ꯊꯣꯔꯛꯄꯅꯤ. ꯁꯣꯏꯕꯗꯒꯤ ꯅꯥꯟꯊꯨꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯁꯖꯤꯛ ꯃꯣꯃꯣꯟ ꯅꯣꯛꯂꯒ,
ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯆꯠꯄꯤꯔꯕ꯭ꯔꯣ ꯇꯧꯔꯤꯗꯨꯕꯣ? ꯏꯕꯣꯆꯧꯗꯣ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯁꯨꯒꯠꯂꯒ, ꯍꯩ, ꯃꯤꯅ ꯁꯣꯛꯂꯤꯕꯁꯦ ꯆꯤꯡꯈꯠꯄꯤꯒꯦ. ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯍꯥꯏꯅ ꯍꯥꯏꯒꯦꯗꯤ ꯅꯤꯡꯗꯦ. ꯃꯌꯥ ꯑꯁꯤ ꯍꯤꯒꯠꯇꯅ ꯂꯩ. ꯉꯁꯤꯅꯦ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯄꯥꯝꯗ ꯇꯥꯟꯈꯤꯅꯤꯀꯣ ꯍꯅꯨꯊꯪ ꯑꯁꯤꯗ. ꯁꯖꯤꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ, ꯑꯍꯥꯏꯌꯣ, ꯇꯥꯅꯤꯡ ꯇꯥꯟꯖꯧ, ꯑꯩꯅ ꯆꯠꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ. ꯇꯨꯁꯤꯟꯕ ꯍꯧꯒꯠꯄꯤꯗꯨꯗꯕꯒꯤ ꯍꯦꯛꯇ ꯅꯨꯄꯤꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗ ꯁꯖꯤꯛ ꯑꯩꯅ ꯍꯦꯛꯇ ꯍꯣꯏ ꯍꯥꯏꯅ ꯌꯥꯒꯗꯕ ꯅꯠꯇꯦ. ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯁꯖꯤꯛ ꯑꯗꯣ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯪꯈꯤꯔꯝꯃꯤ. ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯣꯆꯧꯕꯗꯨ ꯃꯇꯣꯝꯇ ꯍꯧꯒꯠꯂꯒ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ, ꯃꯄꯨꯔꯣꯏꯕ ꯑꯩꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯏꯆꯥꯗ ꯂꯣꯏꯅ ꯍꯩꯊꯈ꯭ꯔ ꯃꯥꯜꯂꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ. ꯑꯩꯒꯤ ꯑꯋꯥꯕꯒ ꯑꯃꯠꯇ ꯎꯕꯤꯈꯤꯗ꯭ꯔꯦ. ꯏꯆꯥ ꯄꯣꯛꯑꯝꯗꯕꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ. ꯁꯖꯤꯛꯅ ꯏꯃꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ, ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯈꯔ ꯑꯝꯇ ꯈꯥꯏꯕꯤꯔꯛꯑꯣ, ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ. ꯏꯕꯣꯆꯧꯕꯅ, ꯑꯣ ꯈꯥꯏꯖꯔꯛꯀꯅꯤ ꯌꯥꯒꯅꯤ ꯂꯩꯃꯔꯦꯝꯕꯤ. ꯁꯣꯝꯗꯅ ꯆꯅꯨꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯅꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯀꯗꯧꯔꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯕ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯇꯥꯟꯅꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯆꯔꯤꯕꯤ ꯆꯅꯨꯗ ꯗꯣꯡ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯆꯅꯨ ꯑꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯟꯒꯦ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯅꯨꯕꯨ ꯇꯨꯁꯤꯟꯒꯗꯧꯕ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯝꯃꯤ. ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯆꯥꯟꯅꯈꯤꯔꯝꯃꯤ. ꯑꯅꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯆꯅꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯤ ꯂꯩꯅꯥ ꯑꯃꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯌꯥ ꯑꯗꯨ ꯄꯥꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯝꯃꯤ. ꯇꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕ ꯑꯃꯈꯛ ꯁꯟ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯤꯆꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯊꯣꯡ ꯆꯥꯗꯅ ꯎꯈꯤꯗꯨꯅ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ ꯁꯟꯁꯤꯡ ꯑꯗꯨ ꯆꯩꯅ ꯇꯥꯞ ꯀꯜꯂꯒ, ꯑꯔꯔ ꯇꯤꯇꯤꯠ, ꯍꯩꯅꯦꯍꯦ, ꯂꯝꯕꯤ ꯃꯌꯥꯏ ꯑꯁꯤꯗ ꯃꯤꯠꯄꯨ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯕꯨ ꯍꯧꯗꯣꯡ ꯃꯃꯥꯏ ꯂꯣꯏꯅ ꯄꯥꯜꯂꯕ ꯖꯥꯠꯂꯅꯦ. ꯍꯩ, ꯈꯔ ꯊꯨꯅ ꯆꯠꯂꯨꯅꯦꯍꯦ ꯁꯟ ꯅꯪꯕꯣ, ꯑꯩ ꯑꯣꯔꯛꯀꯗꯧꯔꯦꯅꯦꯍꯦ. ꯋꯥꯗꯣ ꯇꯥꯕꯗ ꯑꯅꯤꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯏꯀꯥꯏꯅ ꯍꯟꯗꯣꯛꯅꯈꯤꯔꯝꯃꯤ. ꯂꯩꯅꯥꯁꯨ ꯅꯣꯛꯂꯒ ꯆꯅꯨꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯀꯩꯒꯤꯅꯣ ꯆꯅꯨ, ꯅꯪꯅꯁꯨ ꯌꯥꯝ ꯊꯦꯡꯂꯛꯂꯤꯕꯗꯤ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ. ꯉꯔꯥꯡ ꯑꯗꯨ ꯐꯖꯅ ꯑꯌꯨꯛ ꯉꯟꯅ ꯆꯠꯁꯦꯅ ꯍꯥꯏꯈ꯭ꯔꯒ ꯌꯥꯍꯧ ꯊꯦꯡ ꯍꯥꯏꯁꯤꯅꯤ. ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ, ꯏꯆꯜꯁꯤꯡꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯩꯒꯤꯕꯨꯗꯤ ꯊꯝꯕꯧ ꯀꯧꯏ. ꯏꯕꯨꯡ, ꯑꯩꯒꯤꯗꯤ ꯂꯩꯅꯥ ꯀꯧꯏ. ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯁꯤꯅ ꯆꯅꯨ ꯀꯧꯕꯅꯤ. ꯑꯗꯨ ꯏꯕꯨꯡꯗꯤ ꯅꯍꯥꯟ ꯃꯈꯩ ꯎꯗꯦ, ꯀꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ? ꯑꯩꯗꯤ ꯆꯦꯡꯒꯨꯝ ꯍꯧꯕ ꯎꯃꯪ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯂꯩꯄꯥꯛ ꯑꯗꯨꯗꯒꯤꯅꯤ. ꯏꯇꯥꯎ ꯂꯦꯝꯕ ꯈꯣꯏꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ. ꯇꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯂꯦꯝꯕꯗꯨ ꯁꯛ ꯌꯥꯝꯅ ꯀꯥꯛꯅ ꯃꯃꯣꯟꯒ ꯅꯣꯛꯂꯒ, ꯑꯩꯅꯦ ꯂꯦꯝꯕ ꯍꯥꯏꯗꯣ. ꯁꯛ ꯐꯥꯎꯗꯤ ꯀꯥꯞꯄꯅꯤꯅꯤ. ꯂꯤꯂꯥ ꯀꯨꯝꯕꯒ ꯌꯥꯔꯤꯕ ꯃꯤꯁꯛꯅꯤ. ꯑꯗꯥꯏꯅ ꯇꯟꯗꯅ ꯀꯨꯝꯕꯤꯗꯕꯩ ꯋꯥꯅꯤ. ꯅꯪꯒꯤ ꯅꯁꯥ ꯊꯥꯒꯠꯆꯕꯁꯤꯗꯤꯅꯦ, ꯅꯨꯄꯤ ꯃꯃꯥꯡꯗ ꯐꯥꯎꯕ ꯍꯦꯛ ꯂꯦꯞꯇꯦ. ꯂꯩꯅꯥ ꯂꯦꯝꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯤꯠꯀꯥꯗꯨ ꯐꯩꯗꯛ ꯌꯦꯡꯂꯒ, ꯍꯣꯏ, ꯐꯖꯩ, ꯑꯋꯥꯠꯄ ꯑꯝꯇ ꯍꯦꯛ ꯂꯩꯇꯦ. ꯇꯧꯕꯗꯕꯨ ꯔꯥꯁꯤꯗꯤ ꯅꯃꯥ ꯄꯨꯛꯅꯨꯡꯗ ꯌꯥꯍꯧꯔ ꯃꯥꯜꯂꯦ. ꯀꯩꯅꯣꯃꯤꯇꯧ ꯇꯧꯔꯤ. ꯑꯩꯒꯤ ꯍꯟꯗꯛ ꯂꯤꯂꯥ ꯑꯃ ꯄꯨꯊꯣꯛꯀꯦꯅ ꯈꯜꯂꯤ. ꯃꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯁꯥꯕꯒꯤ ꯃꯤꯁꯛ ꯑꯃ ꯋꯥꯠꯂꯤ. ꯃꯗꯣ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤꯒ ꯆꯞ ꯆꯥꯟꯅꯔꯅꯤ. ꯅꯪ ꯀꯨꯝꯃꯒꯦꯔꯥ? ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧ ꯑꯃꯗꯤ ꯆꯅꯨꯗꯤ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯦ. ꯅꯣꯛꯄꯗ ꯋꯥꯟꯊꯒꯗꯧꯔꯦ. ꯂꯦꯝꯕꯅ, ꯍꯩꯁ, ꯂꯩꯅꯥ, ꯅꯪꯁꯨ ꯃꯗꯨ ꯐꯥꯎꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯕ꯭ꯔꯥ? ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯁꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯅꯤ. ꯅꯍꯥ ꯃꯈꯩꯗꯤ ꯑꯝꯇ ꯎꯈꯤꯗꯦꯅ. ꯊꯥꯏꯅ ꯑꯆꯧꯕ ꯂꯝꯄꯥꯛꯇ ꯅꯨꯄꯥ ꯀꯥꯡꯂꯨꯞ ꯅꯨꯄꯤ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯅ ꯊꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯕꯗ ꯈꯠꯅꯈꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯒꯤ ꯂꯦꯝꯕꯗꯣ, ꯑꯗꯨ ꯑꯩꯅꯤ. ꯅꯣꯏꯒꯤ ꯅꯁꯝꯒ ꯐꯣꯏꯈꯤꯕꯗꯣ. ꯂꯩꯅꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯈꯪꯍꯧꯗꯅ ꯈꯨꯄꯥꯛꯀꯥꯗꯨ ꯈꯨꯔꯒ, ꯑꯣ, ꯅꯅꯥꯇꯣꯟ ꯁꯨꯃꯥꯡ ꯑꯥꯅ ꯈꯗꯥꯡ ꯌꯧꯕ ꯃꯈꯩ ꯅꯞꯆꯣꯕ ꯑꯃꯣꯠꯄ ꯅꯨꯔꯥ ꯊꯥꯡꯕ ꯅꯨꯄꯥꯗꯣ ꯅꯪ ꯑꯣꯏꯔꯦ. ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯟꯊꯗꯨꯅ ꯅꯣꯛꯈꯤꯔꯝꯃꯤ. ꯆꯅꯨ ꯅꯣꯛꯂꯒ, ꯏꯕꯨꯡ ꯂꯦꯝꯕꯗꯤ ꯅꯍꯥꯟꯈꯩ ꯎꯗꯦ. ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕ꯭ꯔꯥ? ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗ ꯊꯥꯡꯒꯤ ꯀꯥꯡꯂꯣꯟ ꯇꯝꯕ ꯑꯗꯨꯝ ꯆꯠꯈ꯭ರೆ. ꯃꯗꯨꯗꯒꯤ ꯑꯁꯨꯝ ꯂꯩꯔꯛꯂꯕꯅꯤꯅ ꯉꯁꯤꯈꯛ ꯏꯔꯩꯄꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ. ꯏꯇꯥꯎ ꯊꯝꯕꯧꯒ. ꯊꯝꯕꯧꯗꯤ ꯆꯅꯨꯕꯨ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯐꯝ ꯍꯣꯡꯗ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ. ꯂꯦꯝꯕꯅ,
Laina, nang ay sauragladii ngasi pharaga yumda pukhini ko. Nupinaga nupi phangdabane, nang oina thok pusinjani. Yam haurakanu ko, ay hanaga manadrabani. Laina nokpado khangjillaga, haima, adudi yam kizai kamai tawniya. Lemba makhuda adu singlaga, pai pai, aingonda usitabagi, ay kanano haibado, nong muswaiduna khanghanba taridana adudi. Kanade chanu, pungse ayokrani, thengeba, akhoi ni chanaba tawrase. Kai chakadabano. Chengum hekpa chatoi bong. O, adudi lambi thoi. Aisu yumda haladabani, adum chaminakrase. Wase hairaga maridu punna hekta chengum hobo umang aduda punna lakminarami. Yaurabada thambau amadi chanuna tongana chengum theminarami. Aduga atopa mafam amada laina amadi lemba pulami. Thambauna chanu nangse thabak khudingmak loina hairamgadaba male. Ngasi khaktamak thengnaraga aibu thagatpadi konna kari mata hiramdradi kamai tawba? Nangbu thagasanabagi wadi nati. Hek yengbada jinglemi, wangang sangang hai, minungsi thaujal chele. Haibadi nangse, awatpa ama phawba laite haib. Chanu chengumadu hekna. Ibungdi ichin inaw kaya subage. Aigibudi ichil inaw, aiga tharaga manga khaktani. Aina khwaidagi ahanne. Tanja aduda lainana laubagi khonjal taraklami. Mataw aduda thambau amadi chanu ngakna yengduna thuna yangnamak khonjal adugi maikai tamna chensilaklami. Matam maduda lembadi achauba hainau pambi amagi mathakta kakhatuna yamna pakhatna makhada yengduna lairami. Aduga lainana chaitup mama paiduna akoiba aduda yamna kina makhong adu thak nikpa makhai lairami. Chanu ngakna, Laina, kaidorage? Laina yam kina. Tu chanu, masigi theba sina ngasaidagine. Ibung lemba amadi aingonda koithan tanaduna lairiba. Chalo haibasu yade. Aikhoibu chike tawe. Thambau theba aduda yenglaga noklaga. Aidi kari sa kai achauba laklabrana khaluri. Aduga suknatagi pikraba theba sigi oire. Aikhoigi thangta sanabada. Hai singlaba ibungo lembana hainau pambidaga kakhalaga nupi asibu kangidi ningdraga masa ngakthokjanaba hana tawrisidi. Wase hairaduna theba adugi manakta changsilami aduga ningang phamlaga theba adugi mamangda famtharaga tumina yengduna lairami. Matam aduda thebadu karisu tawrakte tumina adumak thambauda yengduna lairami. Chanusu changsilaktuna tapna theba aduda nanbirami. Matam aduda thebadu harauna chanugi makhubak aduda sanaduna laikhirami. Mataw aduda laina amadi lembasu theba adugi manakta changsinduna mataw adubu yengjarami. Mikup kharagi matungda theba aduna mirolda asumna hairakhi. Nupa macha, ayak ase umang asida kuina khundaduna lairaklaba theba amagi mungdagini. Aigi imasu ipasu kuina masangamdaduna lairakpana. Aina oina chinjak thiba lakjabani. Ainadi makhoi anida chinjak kita pibiyu haijage tawbani. Adubu makhoidi lana ukramali. Aina changsinba khuding kiduna chenki. Aduga utupaiduna aibu talakhibani. Chanu magi mamana purakiba acha athak yawba kaw adudagi halwa khara lauthoklaga pirami. Theba aduna harauna lawshilaga thagachari nupi macha mang ulta oibiyu. Ayhak chajaragi aigi ima ipado chada thaktabana wabana loiramlagani. Wase haraga chatkirami laina sor sangna hontoklaga. As chanu asuk nungsikraba thebase aina wakhalase seran turan he uruida. Namit namayam thae adunani fazana ingna tapna tawgadabu potuda nangde adom phengi. Minadi nakhoida karigumba mahainingiba adubu nakhoinadi atopa phataba wakhal khalaga kidana kochen chelib. Thambauna lembagi lengjumda pop tharaga nang sibu nuparo natraga nupiro. Nangna khara thauna laigadra hairaga pikraba kaisu haijaba ngamdaba theba sida kirini kaina. Karigumba achauba sa kaiga thengnarabadi wanthaduna hana sikibai mawngni ne. Laina manatondu thangkatuna manam sut namlaga. Chanua nu imado mafam sai anakpada pophomga phamba jalo. Manamase Noi imana hoba haluaga chapmane haiba. Chanu na noklaga. Noi maga aikhoi maga onthoknarase kanade onna tainari. Ho imana ngasaina ne nanga chaminaruro haiduna. Ayong anta hawatuna sem sabirambadagi pujarakpane. Aikhoi punna chaminarase. Laina mamit ado lauthoklaga. Kadai puthoro kanade.
ꯆꯥꯕ ꯊꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗꯤꯅꯦ ꯊꯤꯟꯊꯕ ꯀꯥꯟꯅꯗꯦ ꯆꯅꯨ ꯏꯁꯤꯡ ꯍꯥꯞꯄ ꯄꯥꯇ꯭ꯔ ꯑꯗꯨ ꯊꯝꯕꯧꯗ ꯄꯤꯔꯛꯂꯒ ꯏꯕꯨꯡ ꯁꯦ ꯅꯈꯨꯠ ꯍꯥꯝꯗꯣꯛ ꯂꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯂꯦꯝꯕꯗꯤ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯄꯥꯇ꯭ꯔ ꯑꯗꯨ ꯂꯥꯛꯂꯒ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯍꯥꯝꯗꯣꯛꯂꯒ ꯆꯥꯒꯗꯕꯒꯤ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯝꯕꯧꯅ ꯆꯅꯨ ꯅꯈꯣꯏ ꯑꯅꯤꯈꯛꯀꯤ ꯆꯥꯅꯅꯕ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯌꯥꯎꯁꯜꯂꯕꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅꯗꯦ ꯍꯥꯏꯗꯨꯅ ꯅꯣꯏ ꯃꯥꯗ ꯇꯥꯛꯊꯣꯛꯂꯒ ꯐꯨꯕ ꯂꯥꯛꯂꯗꯤ ꯀꯝꯗꯧꯕ ꯑꯅꯤꯁꯦ ꯃꯇꯤꯟ ꯇꯥꯔꯛꯇꯣꯔꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯉꯛꯑꯅꯨ ꯏꯕꯨꯡ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯅꯈꯨꯠꯁꯦ ꯐꯠ ꯍꯥꯝꯇꯣꯛꯑꯣ ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯔꯨꯔꯁꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯔꯤꯗꯣ ꯍꯜꯋꯥ ꯈꯔ ꯑꯗꯨꯒ ꯇꯟ ꯈꯔ ꯑꯗꯨꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤꯗꯤ ꯆꯅꯨꯗꯨ ꯈꯪꯍꯧꯗꯅ ꯃꯕꯨꯛ ꯑꯗꯨ ꯒꯨꯔꯨ ꯒꯨꯔꯨ ꯁꯧꯔꯒ ꯑꯕꯨ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯆꯥꯁꯤꯜꯂꯒ ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯆꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯅꯥꯅ ꯉꯛꯅ ꯆꯅꯨ ꯀꯩꯗꯧꯔꯒꯦ ꯅꯕꯨꯛ ꯅꯥꯔꯕ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯆꯅꯨꯗꯤ ꯇꯁꯦꯡꯅ ꯃꯕꯨꯛ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯑꯋꯥꯕꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯊꯝꯕꯧꯅ ꯄꯨꯡꯁꯦ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯂꯦꯝꯕꯥ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯍꯤꯡ ꯑꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯆꯥꯍꯧꯒꯣꯀꯣ ꯑꯩ ꯊꯝꯕꯧꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯤꯟꯗꯣꯛꯄꯤꯔꯨꯈꯤꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯅꯨ ꯑꯗꯨ ꯈꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯨꯡꯁꯤꯠ ꯆꯠꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯅꯥꯅ ꯅꯣꯛꯂꯒ ꯆꯅꯨ ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩ ꯈꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯝꯃꯅꯤꯕꯣ ꯁꯤꯅꯅꯤꯗꯅ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯁꯛꯐꯝ ꯑꯃ ꯍꯣꯡꯉꯦ ꯍꯥꯏꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯂꯦꯝꯕ ꯑꯃꯗꯤ ꯊꯝꯕꯧꯗꯤ ꯆꯠꯂꯝꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕ ꯃꯈꯅꯥꯎ ꯁꯦꯝꯂꯒ ꯑꯣꯟꯊꯣꯛꯂꯨꯕꯗ ꯂꯦꯝꯕ ꯑꯃꯗꯤ ꯊꯝꯕꯧ ꯑꯗꯣ ꯍꯟꯁꯤ ꯀꯗꯥꯏ ꯍꯜꯂꯣꯏꯁꯤ ꯀꯗꯥꯏ ꯃꯃꯥꯏ ꯂꯩꯐꯝ ꯈꯪꯗ ꯇꯧꯐꯝ ꯈꯪꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯗꯨꯅ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯅꯥ ꯅꯣꯛꯄꯗꯨ ꯇꯣꯛꯂꯒ ꯀꯔꯤ ꯇꯧꯔꯤ ꯏꯕꯣ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯁ꯭ꯋꯥꯏ ꯌꯧꯔꯝꯂꯕꯅꯦꯕ ꯑꯗꯨꯕꯨ ꯏꯇꯥꯎ ꯊꯝꯕꯧꯒꯤ ꯈ꯭ꯋꯥꯡꯆꯦꯠꯇꯣ ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ ꯂꯩꯅꯥ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯎꯔꯦ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯐꯤꯖꯦꯠ ꯑꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯐꯤꯖꯦꯠ ꯑꯗꯨ ꯈꯨꯝꯀꯠꯂꯒ ꯁꯦ ꯏꯕꯨꯡ ꯂꯦꯝꯕ ꯐꯤꯖꯦꯠ ꯑꯗꯨ ꯂꯧꯔꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯆꯠꯄ ꯍꯧꯔꯝꯃꯤ ꯊꯝꯕꯧ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯅꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯆꯅꯨꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯔꯝꯃꯤ ꯂꯩꯅꯥ ꯅꯨꯡꯉꯥꯏꯇꯅ ꯆꯅꯨ ꯁꯦ ꯇꯣꯛꯑꯣ ꯀꯞꯀꯅꯨꯕ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯏꯀꯥꯏꯐꯝꯁꯨ ꯊꯣꯛꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯦ ꯃꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯅꯨꯡꯗꯇ ꯂꯣꯟꯅ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯂꯩꯅꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏ ꯃꯤꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯑꯁ ꯑꯩ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯎꯔꯝꯃꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯇꯧꯅꯅꯕ ꯑꯣꯏꯔꯦ ꯀꯥꯟꯅꯗꯦꯁꯦ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯉꯔꯥꯡꯒꯤ ꯁꯤꯡꯖꯨ ꯆꯥꯐꯝꯗꯨꯗ ꯆꯠꯂꯒ ꯀꯤꯂꯤ ꯆꯅꯥ ꯑꯗꯨꯝ ꯆꯥꯔꯨꯁꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯅ ꯅꯝꯗꯨꯅ ꯆꯅꯨꯕꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯦꯝꯕꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯔꯤꯕ ꯆꯅꯨꯕꯨ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯁꯤꯠ ꯈꯨꯈꯥꯏ ꯑꯗꯨꯗ ꯄꯥꯝꯗ꯭ꯔꯦꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯁꯛꯇꯤ ꯁꯥꯊꯤꯅ ꯐꯖꯕꯅꯤꯍꯦ ꯏꯇꯥꯎ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯗꯤ ꯑꯗꯨꯃꯉꯥꯏꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯗꯣ ꯊꯕꯛ ꯐꯩ ꯃꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯍꯩ ꯀꯥꯏꯅ ꯌꯥꯝ ꯊꯥꯒꯠꯈꯤꯗꯥꯏꯅꯦ ꯊꯝꯕꯧ ꯅꯣꯛꯂꯒ ꯑꯁ ꯈꯪꯗꯦꯗ ꯏꯇꯥꯎ ꯅꯨꯡꯁꯤ ꯍꯥꯏꯍꯧꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯐꯠꯇꯕ ꯂꯝꯆꯠ ꯑꯃꯗꯣ ꯈꯪꯍꯧꯔꯤꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯨꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯔꯕꯅꯤ ꯍꯂꯨꯋꯥ ꯃꯅꯝꯕꯨ ꯅꯝꯃꯦꯗ ꯑꯩꯗꯤ ꯊꯨꯛ ꯊꯨꯛꯄꯨ ꯂꯥꯎꯔꯕꯅꯤ ꯊꯝꯕꯧ ꯁꯨꯒꯠꯇꯨꯅ ꯑꯁ ꯏꯇꯥꯎ ꯈꯜꯂꯨꯔꯒ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦꯗ ꯆꯠꯍꯧꯔꯁꯤꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯣꯏ ꯂꯩꯄꯥꯛ ꯑꯁꯤꯗꯒ ꯑꯩ ꯂꯥꯛꯆꯔꯔꯣꯏ ꯑꯣ ꯏꯇꯥꯎꯁꯦ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯅꯨꯡꯁꯤꯠꯅ ꯑꯃꯨꯛꯇꯪꯒꯤ ꯈꯨꯆꯠꯇ ꯑꯩꯈꯣꯏꯗꯒ ꯂꯥꯛꯑꯔꯣꯏꯗꯧꯔꯤꯕꯀꯣ ꯁꯣꯝꯗꯅ ꯂꯩꯅꯥ ꯑꯃꯗꯤ ꯆꯅꯨꯗꯨ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯌꯧꯔꯛꯂꯕꯗ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯐꯝꯂꯒ ꯑꯕꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯤꯡꯖꯨꯒ ꯀꯤꯂꯤ ꯆꯅꯥ ꯈꯔ ꯄꯤꯕꯤꯌꯣ ꯄꯤꯊꯣꯛꯁꯨ ꯉꯥꯏꯗꯅ ꯏꯁꯨꯁꯤꯡꯒꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯀꯤꯂꯤ ꯆꯅꯥ ꯈꯔꯒ ꯁꯤꯡꯖꯨ ꯈꯔ ꯀꯥꯡꯍꯧ ꯕꯣꯔꯥꯈꯔ ꯄꯨꯔꯛꯇꯨꯅ ꯊꯝꯂꯒ ꯏꯁꯨꯁꯥ ꯍꯥꯎꯅ ꯆꯥꯊꯣꯛꯑꯣ ꯑꯕꯣꯛꯅꯅꯦ ꯍꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯕꯤꯔꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯄꯥꯈꯪ 3-4ꯁꯨ ꯂꯥꯛꯂꯝꯃꯤ ꯅꯥꯀꯟꯗ ꯂꯩꯅꯥ ꯑꯃꯁꯨꯡ ꯆꯅꯨꯁꯨ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯅꯨꯄꯤꯗ ꯈꯔ ꯀꯥꯔꯟ ꯇꯥꯖꯕ ꯀꯥꯡꯕꯨ ꯑꯣꯏꯕꯅ ꯐꯩꯖꯩ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯅꯥꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯆꯥꯐꯝ ꯈꯪꯗꯗꯨꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯕꯣ ꯅꯪꯒꯤ ꯄꯣꯠꯐꯝꯁꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯂꯥꯛꯏꯀꯣ
ꯑꯩꯗꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯕ ꯑꯃ ꯌꯥꯎꯔꯤ ꯀꯝꯗꯧꯅꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯀꯟꯗꯣꯛꯂꯒ ꯃꯌꯥ ꯏꯍꯣ ꯍꯣꯕ ꯃꯈꯩ ꯍꯣ ꯄꯥꯝꯃꯗꯤꯅꯦ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯄꯥꯎꯖꯦꯜ ꯄꯤꯈꯣꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯒ ꯐꯒꯗ꯭ꯔꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯤ ꯌꯥꯝꯃꯤ ꯅꯨꯄꯤꯗꯤ ꯑꯅꯤ ꯈꯛꯇ ꯀꯝꯗꯧꯅ ꯌꯦꯟꯅꯗꯣꯏꯅꯣ ꯂꯩꯅꯥ ꯃꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ ꯆꯅꯨ ꯉꯥꯛꯇ ꯍꯔꯥꯎꯅ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯕꯁꯦ ꯇꯤꯟ ꯂꯝꯕꯤꯔ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯏꯁꯥꯁꯦ ꯍꯛꯀꯠꯆꯔꯛꯀꯗꯧꯔꯤꯕꯣ ꯆꯅꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣ ꯅꯁꯛ ꯐꯖꯕꯤ ꯅꯈꯣꯏꯕꯨ ꯐꯖꯕ ꯑꯩꯈꯣꯏꯅ ꯂꯛꯅꯗꯅ ꯀꯅꯥꯗ ꯂꯛꯅꯗꯣꯏꯅꯣ ꯂꯩꯅꯥ ꯁꯥꯎꯔꯪꯅꯅ ꯂꯛꯅꯕꯤꯌꯨ ꯍꯥꯏꯗꯦ ꯁꯛꯇꯥꯁꯤꯡ ꯑꯗꯨꯒ ꯆꯅꯨꯅ ꯑꯁ ꯂꯩꯅꯥ ꯅꯪꯁꯤꯗꯤ ꯃꯥꯟꯅꯔꯨꯅꯨꯕ ꯊꯟꯗ꯭ꯔ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯄꯤꯛ ꯄꯤꯛꯈꯩ ꯁꯛ ꯄꯣꯟꯊꯣꯛꯅ ꯀꯥꯈ꯭ꯔꯦꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯁꯧꯒ꯭ꯔꯤꯒ ꯆꯥꯕ꯭ꯔꯣ ꯁꯧ ꯁꯧ ꯂꯥꯎꯏꯗꯨꯕꯣ ꯆꯥꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯦ ꯊꯣꯠ ꯊꯣꯠꯀ ꯂꯥꯎꯔꯗꯅ ꯀꯨꯆꯨꯗꯨꯅꯒ ꯊꯝꯕꯧ ꯀꯨꯆꯨꯒ ꯑꯣꯏꯔꯦ ꯆꯥꯖꯒꯦꯗꯅ ꯌꯥꯕ꯭ꯔꯣ ꯋꯥꯗꯣ ꯇꯥꯕꯗ ꯂꯩꯅꯥꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯅꯣꯏ ꯂꯩꯅꯥ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯗ ꯇꯧꯔꯤ ꯈꯪꯒꯅꯤ ꯍꯧꯖꯤꯛ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯝ ꯐꯣꯏꯔꯝꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯈꯥꯝꯇꯣꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦꯍꯦ ꯅꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗꯕ꯭ꯔꯣ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯅꯣꯏꯅꯒ ꯍꯦꯟꯖꯤꯟꯕ ꯌꯥꯒꯗꯧꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯈꯪꯉꯤꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯁꯨꯒꯠꯇꯨꯅ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥ ꯃꯈꯩ ꯑꯥ ꯎꯃꯪꯗꯒ ꯂꯩꯔꯨꯔꯕ ꯅꯨꯄꯥꯅꯒ ꯂꯛꯅꯕ ꯑꯝꯐꯥꯎ ꯎꯖꯗ꯭ꯔꯤꯕ꯭ꯔꯥ ꯑꯁ ꯁꯝꯒꯁꯦ ꯂꯣꯏꯅ ꯐꯣꯏꯗꯠꯄꯤꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯀꯣꯛ ꯇꯥꯡꯉꯗꯤꯀꯣ ꯅꯪꯅ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯐꯥꯎꯕꯤꯁꯤꯗꯤ ꯂꯩꯅꯥ ꯃꯆꯤꯟꯒꯗꯣ ꯇꯨꯝꯊꯣꯛꯂꯒ ꯇꯥꯡꯅꯤꯡ ꯇꯥꯡꯖꯧ ꯅꯪꯗ ꯅꯨꯄꯤ ꯐꯪꯗꯅ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯔꯒ ꯂꯦꯜꯂꯣꯅ ꯄꯨꯟꯁꯤꯗꯣ ꯑꯁꯨꯝꯅ ꯌꯧꯌꯥ ꯈꯠꯅꯔꯤꯉꯩ ꯆꯅꯨꯗꯤ ꯃꯕꯨꯛ ꯑꯗꯨ ꯅꯥꯕ ꯍꯧꯔꯛꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯄꯤꯗꯤꯛ ꯁꯧꯕꯒꯨꯝꯅ ꯍꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯥꯡꯖꯔꯝꯃꯤ ꯁꯣꯝꯗꯗꯤ ꯂꯩꯅꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯠꯅꯔꯛꯂꯝꯃꯤ ꯆꯅꯨ ꯑꯁꯨꯝ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯁꯤꯜꯂꯒ ꯍꯦꯟꯅ ꯃꯕꯨꯛ ꯑꯗꯨ ꯅꯥꯕ ꯍꯦꯜꯂꯛꯂꯝꯃꯤ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯕꯨꯛꯀ ꯅꯥꯁꯤꯜꯂꯛꯄꯒ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯆꯅꯨ ꯁꯥꯎꯅꯤꯡꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯕꯣ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯁꯣꯏꯕꯗꯒꯤ ꯆꯅꯨꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯆꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯄ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯆꯅꯨꯗ ꯃꯍꯩ ꯂꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ ꯆꯅꯨ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯇꯨꯃꯤꯟꯅ ꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯟꯅꯗꯨꯅ ꯑꯁ ꯃꯁꯛ ꯐꯖꯩ ꯈꯜꯂꯨꯔꯒ ꯁꯤꯗꯤ ꯅꯨꯡꯁꯤꯠ ꯃꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯇꯥꯎ ꯑꯩ ꯋꯥꯟꯊꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯒꯦꯍꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯔꯤ ꯆꯅꯨꯗ ꯅꯣꯛꯁꯤꯜꯂꯝꯕ ꯌꯥꯎ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯝꯕ ꯌꯥꯎ ꯇꯧꯔꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯂꯩꯅꯥꯅ ꯆꯅꯨ ꯅꯪꯕꯨ ꯉꯁꯤꯁꯦ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ ꯆꯅꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯂꯩꯅꯥ ꯑꯩ ꯇꯁꯦꯡꯅ ꯀꯩꯁꯨ ꯍꯦꯟꯕ ꯆꯥꯗꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯆꯥꯕ ꯅꯠꯇꯦ ꯅꯍꯥ ꯃꯈꯩ ꯆꯥꯔꯤꯕꯗꯨꯒꯨꯝꯅ ꯆꯥꯔꯤꯅꯤ ꯑꯩꯅ ꯆꯤꯡꯅꯕ ꯍꯥꯏꯕꯕꯨ ꯉꯔꯥꯡꯒꯤ ꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨꯒꯨꯝꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯣꯛꯆꯤꯜꯂꯛꯂꯤ ꯂꯩꯅꯥ ꯑꯩ ꯏꯀꯥꯏꯕꯅꯁꯨ ꯁꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯒ ꯄꯥꯈꯪꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨ ꯅꯧꯅ ꯈꯨꯝꯅꯤ ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯅꯨꯗꯨ ꯍꯤꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯏꯁꯨ ꯆꯅꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯑꯕꯣ ꯑꯩꯈꯣꯏꯒꯤꯁꯤ ꯀꯌꯥ ꯇꯥꯔꯒꯦ ꯁꯤꯀꯤ ꯑꯃ ꯍꯦꯛ ꯄꯤꯔꯝꯃꯨ ꯂꯩꯅꯥꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯆꯅꯨꯒ ꯄꯨꯟꯅ ꯊꯣꯔꯛꯂꯝꯃꯤ ꯂꯩꯅꯥꯅ ꯆꯅꯨꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯁꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏꯗꯨꯛ ꯊꯥꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯆꯅꯨꯅ ꯏꯇꯨꯛ ꯇꯨꯛꯊꯕ ꯃꯈꯩ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯃꯤ ꯂꯩꯅꯥꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯁꯖꯤꯛꯅ ꯅꯠꯇꯦ ꯅꯪꯕꯨ ꯉꯔꯥꯡ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯃꯣꯔꯣꯛ ꯀꯌꯥꯝ ꯁꯥꯅ ꯆꯥꯁꯤꯜꯂꯨꯔꯒꯦꯕ ꯅꯈꯣꯏꯕꯨ ꯆꯅꯨꯗꯨ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯏꯃꯥ ꯑꯩ ꯉꯔꯥꯡꯗꯤ ꯂꯥꯏꯔꯗꯅ ꯅꯨꯃꯤꯠ ꯐꯅꯌꯥꯝ ꯁꯨꯔꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯈꯤꯗꯕ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏ ꯀꯞꯁꯨ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯂꯩꯅꯥꯅ ꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯅꯕꯨꯛ ꯅꯥꯏꯗꯣ ꯐꯅꯅꯕ ꯑꯩ ꯍꯤꯗꯥꯛ ꯁꯦꯝꯕꯤꯔꯛꯀꯦ ꯁꯖꯤꯛꯅ ꯆꯅꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯂꯩꯅꯥꯅ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯔꯒ ꯄꯨꯈ꯭ꯔꯤꯗ ꯐꯖꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯔꯛꯂꯝꯃꯤ ꯁꯦ ꯏꯃꯥ ꯃꯅꯥꯁꯦ ꯆꯤꯅꯤꯒ ꯄꯨꯟꯅ ꯁꯨꯒꯥꯏꯃꯤꯟꯅꯔꯛꯑꯣ ꯑꯗꯨꯒ ꯃꯍꯤꯗꯣ ꯆꯅꯨꯗ ꯄꯤꯊꯛꯁꯤ ꯁꯖꯤꯛꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯍꯤꯗꯥꯛ ꯃꯍꯤ ꯑꯗꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯅꯨꯗ ꯄꯤꯊꯛꯄꯤꯔꯝꯃꯤ
Chanu mahi adubu hek thakchilubadagidi khamba thingba nanghaude mabuk adu abu karakladuna nungsi chatpa hauraklammi. Mataw aduda sajik amadi lainadu yengnaduna lairami. Chanuna mabuk adu pairaga nangna pithakpa mahisi thakpadagi pukse kitangdi ingi. Ai ngakta pothagi. Ayang wari. Phare adudi nang pothajahuroko aisu thengi yumda chalagi. Ima Chanugi chingum hapa phiyo mada mapana dum lehaurabani ko usilu kawkhine amu. Wase haram laga lainado adu makchat khirami. Chanu nungaitana Ima kamdongni aidi sumana sum tawr leidi ai mapan thokpa ngamarai. Sajik Chanugi makokta nanthabiraga masidi miyoibagi haunasani. Nong phadok khaki puk nungaitabagi oiramani kaisu khalun hayeng maina phajaki. Mathangi numitani Chanudu mabuk naba pharamle. Karisu tawdaba aduda yamna haraujarami. Sajikna nangbu karisu tawdrabaro. Tawdre ima. Aidi ngasigi nungthilgi matamda lila yengba lay. Chatpa phanglaroidra haiduna wakhalase warurabani. Ho laina phawbane nangi lila ado thawa yaujaba aduda phanghanbiriba oiramgani. As kanade inkholdagi peruktum heglugi. Ngasidi perukang sumba tawraga chathagi. Aduga lilada masak fazaba pakhangada mitkoptapa makhai yenglaga lairugi. Asumna haujin khiduna nungthilgi matam yauraklabada mahai lila yengba chatnarami. Chanusu sajikka punna laklami. Lainasu thengnaraduna punna phaminarami. Harauna lila adu yengjarami. Tangkhai chalakpa aduaida laina amadi Chanudu karigumba acha athak khara lairuraga chaminarami. Adubu angakpani. Chanudi achapot adu chana magi abu adu amuk karaktuna khamba yadaduna nungsi chatpa horaklami. Mataw aduda thuna yangnamak mafam adudagi makhoi ahum adu thoraklami. Asum leptana lakpana lamhang ama yaurabada ngaihak leplami. Chanu kaplaga Ima ai tasengna nahangi banglana aduda uribado aigi punsi wariga karigumba khara mari lenaramgadaba male. Numit adudagi hauraga asumna adum thokre. Ai Chinjakidi asoiba mata laite. Ai asumna kak hingba ngamloi. Kari tawraba zanu khangdine tawrisi. Ai sune wakhal ama ithok thoktre. Lainana matam kharadi mapan thoktabida karidagi oiraklibano haibado khangthoknaba honarase. Numit asidagi hauraga Chanudu mapan thokhidre. Adubu ngaklibadi mane hek chariba khudingi mabuk aduda abu kaduna nungsid adu chatlami. Aduga hena sathiribadi yamna namthiba manam amasu namba hauraklami. Maram asidagi Chanunabu karigumba acha athak tawrabadi magi manakta changba ngamlamdi. Tongana thong thingjinduna chak charami. Asumna chahi khara haujin khirami. Adubu Chanugi chahi yamlagana hena magi haunabidu henkalaklami. Lainasu matamgi matung ina nupi mapok pokluba oibana mayum pankhirami. Chanudi masak phana phajarabasu awatpa amata leitragasu magi laina aduna maram oiraga hojik phawba magi nupa oinanaba bor ama phawba leiramde. Maram asidagidi sajik wakhal yamna nungaijaramde. Machagi oiraklipa phibam adu ururaga siningba haibadu oire. Chada thakjagana karisu tawdaba aduga karigumba hek chasiluragana hekta nungsid adum chatpa. Chajagadi taibang miyoibadi hingba ngamdabanina sidanaba charaga hingbagumna lelami Chanu adu. Nongmagi numit amadadi Chanugi mapabong achawbadu kuina leipak amada thabak suduna lairubada machagi oiba phibam adu khanglamde. Adubu thabak loiraduna mayumda halakpadagidi lambida mataw Jubongi mayumda changlaklami. Jubon mapanda paya siduna lairambani mataw achawbana yamna thajadana lakpa aduda harauna. Ai ita yam thajadana kai leirage sum lakpra nangbo. Sum wa amata tanasi haiduna lakliba. Kari wanone hekta hayudana. Atai karigi sunateda. Thaina aikoi anina nupi thiba puidri. Nacha icha pinasi haiduna wasakna kibadu. Hojikti matang chai. Khusinarasi haibabu kari akaiba leibaki. Jubon harauna. Madudi aini nahana dum hainingdabani. Ada aina nayumda chatpa matamdadi. Nangdi sungloi helairamde. Adudagi nangi nupida hek hawdokpadudi ikaidana ai nang halakpa ngairamlibanine. Fareda. Numit afaba makok lepthoklaga luhongthoklasi. Achawbana. Adudi nacha nupagi machindo amtadi hangkhodana. Hayengwai mabuk tinaramdrabadi leminaba khak nungai. Luhongjingaida icha nacha hana sakmai khangna hankisi. Itaw. Adugidabaktadi kaisu khalurana. Ainabu yarabadi
ꯑꯩꯒꯤ ꯏꯆꯥꯅꯁꯨ ꯑꯗꯨꯝ ꯌꯥꯔꯕꯅꯤ꯫ ꯑꯆꯧꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯇꯥꯎꯕꯨ ꯀꯣꯟꯁꯤꯜꯂꯒ ꯑꯩꯒꯤꯁꯨ ꯑꯩꯅꯕꯨ ꯌꯥꯔꯕꯗꯤ ꯂꯣꯏꯅ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯈꯤꯁꯤ꯫ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯁꯨ ꯂꯥꯡꯐꯩ ꯆꯠꯂꯨꯕꯗꯒꯤ ꯌꯨꯝꯗꯒ ꯆꯪꯗꯕ ꯃꯈꯩ ꯁꯤꯗ ꯍꯥꯟꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯍꯟꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯁ ꯑꯩꯅꯗꯤ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯣꯟꯅ ꯃꯌꯥꯝ ꯑꯃ ꯆꯥꯃꯤꯟꯅꯗꯧꯕ ꯂꯩꯔꯕꯅꯤ, ꯉꯁꯤꯒꯤꯗꯤ ꯌꯥꯔꯔꯣꯏ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯥꯎ, ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒ ꯇꯧꯔꯒ ꯍꯦꯛꯇ ꯀꯣꯏꯊꯣꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯌꯧꯔꯕꯗ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯂꯥꯎꯅ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯎꯅꯤꯡꯕꯅ ꯍꯔꯥꯎꯅ ꯂꯥꯛꯆꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯋꯥꯊꯤ ꯉꯥꯡꯕ ꯄꯥꯝꯖꯕ ꯃꯧ ꯈꯔ ꯀꯩꯊꯦꯜꯗ ꯄꯨꯟꯅ ꯍꯦꯛꯇ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯗꯨ ꯑꯆꯧꯕ ꯇꯥꯁꯅꯨ ꯃꯇꯥꯒꯨꯝ ꯀꯟꯅ ꯀꯟꯅ ꯅꯣꯛꯈꯠꯂꯒ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯃꯧ ꯑꯃꯅ ꯃꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯀꯩꯑꯌꯦ ꯃꯃꯤꯡꯗꯨꯕꯣ, ꯆꯅꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯍꯔꯦ ꯍꯔꯦ, ꯃꯗꯨꯒꯤ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕꯗꯨꯅ ꯃꯃꯥꯏ ꯑꯗꯨꯕꯨ ꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯃꯤꯡꯅ ꯆꯅꯨ ꯀꯥꯏꯅ, ꯃꯥꯗꯤ ꯅꯨꯡꯁꯤꯠ ꯆꯠꯄꯤ ꯂꯩꯁꯥꯕꯤ, ꯅꯨꯡꯁꯤꯠ ꯅꯝꯊꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯊꯣꯟꯒꯗꯧꯕꯗꯣ꯫ ꯅꯍꯥꯟꯁꯨꯅꯦ ꯃꯤꯒꯤ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯆꯕ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯗꯣ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯅꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯅꯨꯡꯁꯤ ꯍꯥꯏꯒꯦꯅ ꯆꯪꯂꯨꯕ꯭ꯔꯕꯨ ꯅꯨꯡꯁꯤꯠ ꯊꯥꯗꯣꯔꯛꯇꯅꯅꯦ ꯃꯅꯝ ꯑꯗꯨꯅ ꯋꯥꯟꯊꯈꯤꯕꯗꯒꯤ ꯑꯃꯥꯏꯕ ꯊꯥꯅꯤꯜ ꯀꯧꯔꯤꯕ ꯑꯗꯨꯅꯤ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯑꯁꯨꯝꯅ ꯇꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗꯦ ꯍꯥꯏꯅꯦ, ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯣ? ꯃꯁꯛꯅ ꯏꯐ ꯐꯖꯕ ꯃꯈꯩ ꯃꯥꯡꯂꯦꯅꯦ, ꯅꯠꯇꯦ ꯃꯥꯕꯨ ꯃꯃꯥꯡ ꯃꯄꯣꯛꯇꯒ ꯀꯔꯤ ꯑꯁꯣꯏ ꯑꯔꯥꯟ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ, ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯠ ꯆꯠꯄꯤ ꯑꯗꯨꯕꯣ? ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯧ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯌꯥ ꯑꯆꯧ ꯑꯆꯧꯕ ꯃꯈꯩꯗꯣ ꯀꯥꯊꯣꯛꯇꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯔꯕꯗ ꯑꯆꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯕꯗ ꯑꯆꯧꯕ ꯃꯥꯒꯤ ꯄꯨꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯗꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨ ꯑꯗꯨ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯂꯥꯡꯐꯩ ꯆꯠꯂꯨꯔꯒ ꯃꯩꯒ ꯑꯃꯠꯇ ꯑꯣꯛꯇꯕꯤꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯣ? ꯑꯆꯧꯕ ꯁꯖꯤꯛꯇ ꯑꯣꯟꯁꯤꯜꯂꯒ, ꯁꯖꯤꯛ, ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ? ꯑꯩꯒꯤ ꯏꯆꯥꯊꯣꯏ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯌꯨ꯫ ꯁꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯝꯃꯤ꯫ ꯑꯆꯧꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯃꯃꯥ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯅꯈꯣꯏꯕꯨ ꯅꯍꯥꯟ ꯃꯈꯩ ꯑꯃꯥꯏꯕꯃꯨꯛ ꯀꯧꯗꯨꯅ ꯇꯥꯟꯅꯕ ꯌꯥꯗꯕ꯭ꯔꯥ? ꯑꯗꯨꯕꯨꯅꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯆꯧꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯅꯨꯒꯤ ꯃꯕꯨꯛ ꯃꯄꯥ ꯑꯗꯨ ꯄꯥꯏꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯆꯤꯟꯗ ꯈꯔ ꯁꯣꯜꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨꯅꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯁꯨ ꯂꯣꯏꯅꯕ ꯄꯥꯝꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯦꯛ ꯃꯥꯒꯤ ꯃꯁꯥꯗ ꯊꯦꯡꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯕꯨꯛ ꯑꯗꯨ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯕꯨ ꯈꯪꯀꯥ ꯀꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯅꯨꯗꯤ ꯊꯤꯡꯕꯁꯨ ꯉꯝꯗ꯭ꯔꯦ, ꯏꯀꯥꯏꯕ ꯈꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯆꯅꯨꯗꯨ꯫ ꯁꯖꯤꯛ ꯑꯃꯗꯤ ꯑꯆꯧꯕꯗꯨ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯅꯥꯇꯣꯟꯗ ꯐꯤ ꯌꯦꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯅꯨ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯋꯥꯈꯜ ꯃꯥꯡꯈꯤꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯨꯛꯄ ꯃꯝꯂꯕ ꯃꯐꯝ ꯑꯃꯗ ꯆꯅꯨ ꯑꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯅꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯁꯥꯅꯤꯟ ꯐꯪꯂꯝꯗꯦ꯫ ꯆꯅꯨ ꯀꯤꯕꯅ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯑꯁꯤꯕꯨ ꯁꯤꯔꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯣ, ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯕꯗ ꯑꯀꯥꯏꯕ ꯑꯣꯏꯔꯦ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕ꯭ꯔꯥ? ꯊꯋꯥꯏ ꯌꯥꯎꯕꯒꯨꯝ ꯍꯤꯡꯂꯨ ꯆꯥꯏꯗꯨꯅ ꯍꯧꯖꯤꯛꯄꯨ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯦ? ꯑꯁꯨꯝꯅ ꯋꯥꯈꯜ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜ ꯑꯃꯒꯨꯝ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯅꯨ ꯏꯉꯛ ꯉꯛꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯆꯅꯨꯒ ꯃꯁꯛ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯃꯥꯡꯃꯛꯇꯗ ꯂꯥꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨꯁꯨ ꯏꯉꯛ ꯉꯛꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯒꯣꯜ ꯊꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅꯤ ꯃꯈꯣꯏꯅ ꯈꯥꯝꯂꯤꯕꯗꯨ꯫ ꯆꯅꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯀꯧꯏ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯎꯕꯤꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯗꯒꯤ ꯆꯅꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫
ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯁꯒꯣꯜꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯒ, "ꯅꯪꯂꯥ ꯎꯃꯪ ꯑꯁꯤꯒꯤ ꯃꯨꯅꯤ ꯑꯐꯥꯎꯕꯅꯤ ꯍꯥꯏꯔꯤꯕꯗꯣ?" ꯃꯨꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛ, "ꯍꯣ ꯃꯨꯅꯤ, ꯑꯩ ꯂꯥꯛꯆꯔꯤꯌꯦ꯫ ꯌꯥꯔꯒꯗꯤ ꯅꯃꯤꯠ ꯑꯗꯣ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯄꯤꯔꯣ꯫ ꯑꯩꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯅꯤꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯥꯅꯧ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯕ, ꯃꯁꯥꯒꯤꯇ ꯈꯟꯕ, ꯃꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ, ꯃꯥꯅ ꯈꯟꯕ ꯑꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯩꯖꯕ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯅꯧꯅ ꯃꯨꯅꯤ ꯑꯗꯨꯗ ꯍꯪꯂꯛꯂꯕꯁꯨ ꯃꯨꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯑꯗꯨꯃꯛ ꯄꯨꯛꯅꯤꯡ ꯂꯨꯞꯇꯨꯅ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥꯅꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, "ꯍꯦ ꯃꯨꯅꯤ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕ ꯍꯥꯏꯕꯗꯨꯔꯥ? ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕ ꯑꯁꯤ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ?" ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, "ꯏꯅꯤꯡꯊꯧ, ꯎꯃꯪꯒꯤ ꯃꯨꯅꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯙ꯭ꯌꯥꯟ ꯇꯧꯕꯒꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯗꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯃꯥꯒꯤ ꯙ꯭ꯌꯥꯟ ꯑꯁꯦ ꯀꯥꯏꯍꯟꯒꯅꯨ꯫ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯅꯤꯅꯤꯡꯕ ꯅꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯁꯤ ꯍꯥꯏꯕꯕꯨ." ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯅꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, "ꯍꯩ ꯑꯄꯪ, ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯑꯩ ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ, ꯈꯪꯉꯦꯗꯅ? ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ꯫ ꯑꯩꯅꯕꯨ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯈꯣꯡ ꯍꯥꯝꯅꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯄꯨꯍꯟꯕ ꯉꯝꯃꯤ꯫ ꯍꯦ ꯃꯨꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯔꯗꯤ ꯌꯥꯝꯅ ꯊꯨꯅ ꯅꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ." ꯑꯁꯨꯝꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯃꯨꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯜꯂꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯅꯧ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯏꯁꯥ, ꯃꯁꯤ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯗꯨꯅ ꯄꯟꯊꯔꯒꯅꯨ꯫ ꯃꯥꯅ ꯐꯝꯂꯤꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯦ ꯃꯩ ꯊꯥꯕ ꯍꯧꯅꯅꯕ ꯊꯧꯔꯥꯡ ꯇꯧ." ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯨꯡꯁꯥꯅꯒ ꯌꯥꯛꯅ ꯁꯥꯕꯒ ꯅꯨꯡꯁꯤꯠꯅꯒ ꯀꯟꯅ ꯁꯤꯠꯄꯒ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯨꯅ ꯆꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯁꯥ ꯑꯗꯨ ꯐꯥꯎꯔꯛꯂꯕꯗ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯍꯨꯃꯥꯡꯅ ꯖꯤꯔꯤ ꯖꯤꯔꯤ ꯁꯧꯔꯗꯨꯅ ꯏꯔꯨꯖꯕꯒꯨꯝꯅ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯁꯥꯅꯧꯗꯤ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯒ, "ꯅꯪꯒꯤ ꯂꯤꯡꯖꯦꯜ ꯀꯌꯥꯃꯨꯛ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄ ꯇꯥꯔꯦꯗꯅ? ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯑꯗꯨꯝꯅ ꯂꯩꯕ ꯉꯝꯒꯅꯤ? ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯨꯅꯤ ꯑꯁꯤ ꯇꯝꯅ ꯅꯨꯡ ꯀꯌꯥ ꯂꯪꯁꯤꯜꯂꯨ, ꯁꯥ ꯄꯨꯝꯕ ꯑꯁꯦ ꯏ ꯊꯣꯛꯄ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯜꯂꯨ." ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯨꯡꯗꯨꯝ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯃꯨꯅꯤ ꯑꯗꯨ ꯇꯝꯅ ꯊꯣꯝꯖꯤꯟꯕꯗꯒꯤꯗꯤ ꯃꯨꯅꯤ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛ ꯃꯁꯥ ꯄꯨꯝꯕ ꯏꯈꯦꯡꯇꯅ ꯌꯣꯝꯂꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕ ꯌꯧꯅ ꯁꯣꯛꯂꯕ ꯑꯗꯨꯗ ꯃꯨꯅꯤ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯍꯣꯡꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥꯅꯧꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ꯫ ꯃꯥꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ, "ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯕꯗꯤ ꯄꯦꯟꯒꯅꯤ." ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯈꯥꯝꯖꯩ, ꯑꯗꯨꯕꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯅꯥꯏ ꯑꯃꯅ, "ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥꯡꯉꯤ꯫ ꯃꯨꯅꯤ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯇꯧꯒꯦꯗ ꯉꯝꯕꯅꯤ꯫ ꯃꯥꯒꯤ ꯙ꯭ꯌꯥꯟ ꯑꯁꯤ ꯂꯣꯏꯕꯇꯗꯤ ꯉꯥꯏꯕꯤꯌꯨꯒꯕ, ꯏꯅꯤꯡꯊꯧꯅ ꯅꯤꯅꯤꯡꯕ ꯑꯗꯣ ꯑꯗꯨꯃꯛ ꯅꯤꯕꯤꯌꯨ." ꯃꯅꯥꯏꯒꯤ ꯋꯥꯗꯣ ꯇꯥꯕꯒꯤ ꯃꯍꯨꯠ ꯁꯥꯅꯧ ꯑꯗꯨꯅ ꯑꯣꯟꯈꯠꯂꯛꯇꯨꯅ ꯃꯅꯥꯏ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯩꯇꯅ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯨꯅꯤ ꯑꯗꯨ ꯇꯝꯅ ꯊꯥꯡ ꯑꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯨꯅꯤ ꯑꯗꯨ ꯃꯥꯒꯤ ꯙ꯭ꯌꯥꯟ ꯑꯗꯨꯁꯨ ꯂꯣꯏꯕꯒ ꯃꯄꯥ ꯆꯥꯅꯔꯨꯗꯨꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯅꯧꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯁꯥꯅꯧꯅ ꯅꯣꯛꯂꯒ, "ꯈꯪꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ? ꯑꯩꯍꯥꯛ ꯀꯌꯥꯝ ꯁꯥꯊꯤꯕ ꯔꯥꯖꯀꯨꯃꯥꯔꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯦꯗꯅ? ꯅꯪꯅ ꯉꯝꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯍꯥꯛꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ? ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯂꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯝꯃꯤ꯫ ꯃꯨꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ, "ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ, ꯉꯥꯏꯍꯥꯛ ꯈꯛꯇꯪ ꯉꯥꯏꯔꯝꯂꯕꯗꯤ ꯅꯍꯥꯛ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯏꯔꯥꯜ ꯂꯩꯇꯕꯅ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯃꯗꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯕꯁꯨ ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ, ꯃꯊꯪꯒꯤ ꯍꯥꯏꯕ ꯃꯄꯣꯛ ꯑꯗꯨꯗ ꯅꯍꯥꯛ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 19 ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗꯒꯤ ꯅꯪꯅ ꯆꯥꯔꯨꯕ ꯈꯨꯗꯤꯡ ꯅꯕꯨꯛ ꯑꯗꯨ ꯑꯕꯨ ꯀꯥꯗꯨꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯅꯨꯡꯁꯤꯠ ꯆꯠꯂꯒ ꯏꯀꯥꯏ ꯐꯤꯔꯨꯞ ꯅꯪꯗꯨꯅ ꯅꯥꯄꯤ ꯀꯪꯗꯕ ꯃꯈꯩ ꯂꯦꯟꯕ ꯑꯣꯏꯔꯁꯅꯨ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯨꯅꯤ ꯑꯗꯨ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯥꯅꯧ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯥꯏ ꯃꯈꯩ ꯊꯋꯥꯏ ꯑꯃꯒꯨꯝꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕ ꯆꯅꯨꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯄꯪꯀꯞꯇ ꯀꯞꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯍꯟꯗꯛ ꯃꯨꯛꯇꯤ
Mana makeup thorakpada mama sajik amadi mapa achauba amaiba adubu urami. Janu ngakna. Kaino. Ayaga sibu siraba natro. Karamna amu hinkalaglibano. Aibu karino. Hujita ukiba mayam adubu karino. Amaiba aduna yamna nungaitana. Nupi macha. Hujiki nahaki mangumna thokiba thaudoksing ado. Nangna mamang thakta tawkiba. Fattaba papsing ado. Maram aduna. Handaki mapok asida phangni. Janu khangning ningsinglaktuna o khongo makai kaplaga. Oh. Aise. Fattaba ningthau adu makum phalamdaba ko. Mara kari sulai jadraba muni adubu kayada tamthi. Aina otbikhiba. Aise yam fatte ko. Aigi papna aina pangjabani. Ase haraga janu do kapjarami amaiba aduna. Kari su khalugana nupi macha. Aina phananaba soidana tawgani. Haukrabadi haukra. Asum haukiba sing adubu ningsingduna leirabadi miyoiba haibase matau karamna hingani. Wase hairaga magi khawdagi kari kari no khara lauthoklaga janu do piraglami. Se masigi leimana ase ahumlak chiklaga inkho. Madu oirabadi nahaki mamang thakta tawkiba papado koklagadabani. Janu na hairiba sing adu loina tawrami. Numit asidagidi janu gi fibam chadraba thawong sing adu pumnamak phakirami. Lekagi wathi ngangnaba kangbu sing adu sungangkidre. Nongmagi numit amada haina singnariba nakal aniromgi ahal laman amadi janu khoisu punna chakchara amamam chaminaduna wari watai sanarami. Luhongbagi wari adu yanaduna loisilami. Janugi bor oigadawriba adu thang tada aduki matik hai singba lamba pabinaba leitaba nupa amani mamingna khaba haina kaurami. Januna su hek khaba bu ubada nushiba phaurami. Khaba su janugi ing tappa matau aduda tasengna mathamoi du hukiduna harauna luhongba aduda yarami. Janugi anabla du phare haina tabada thambaudo janubu amung nushiba phauраklami. Adubu januna thina ngangbadagi amuhana haikidre. Matam kharagi matungda Janu amasung khabado yamna chauna luhonglami. Janu ki haukiba wari liduna khaba amadi janu adu nokcharami. Khaba na momon noklaga janu bu chejet konsinduna. Aidi nangna fana adumna tawrabas. Aidi nanaktagi sunglanglem sungchachal. Nushit chatpi aigi nupise. Aigidi larimbi amagumna latkani. Khaba na momon noklaga janu bu chejet konsinduna. Aidi nangna fana adumna tawrabasu. Aidi nangi nanaktagi sunglanglem adum laigani. Sungchasu chala. Nungshit chatpi aigi nupise aigidi larimbi amagumna latkani. Nangse nahamakai kaida lairubano. Hanana thengnaramlabadi kayada nungaijaramgani. Asumna janu amadi khabado nungai yaifana pankirami.